ꯁꯤꯟꯊꯥꯅꯨꯗꯨ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥ ꯐꯖꯅ ꯁꯥꯎꯔꯦ ꯌꯥꯏꯄꯨꯕꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯁꯤꯜꯀꯤꯅ ꯄꯤꯔꯛꯈꯤꯕ ꯆꯦꯖꯦꯠ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯃꯄꯨꯔꯣꯏꯕ ꯁ꯭ꯔꯤꯅꯤꯕꯥꯁ ꯃꯆꯥ ꯌꯥꯏꯄꯨꯕꯅ ꯃꯥꯕꯨ ꯃꯤꯅꯝꯂꯝꯕ ꯄꯨꯝꯅꯃꯛ ꯃꯥꯕꯨ ꯃꯤꯅꯝꯂꯝꯕ ꯑꯁꯤꯗ ꯁꯤꯟꯊꯥꯅꯨꯗꯨ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯌꯥꯏꯄꯨꯕꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯒꯝ ꯒꯝ ꯂꯥꯛꯏ ꯑꯗꯨꯒ ꯃꯅꯨꯡꯗ ꯀꯅꯥ ꯂꯩ ꯂꯩꯇꯦ ꯍꯟꯅ ꯌꯦꯡꯂꯨꯗ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯆꯪꯂꯛꯏ ꯌꯥꯏꯄꯨꯕꯅ ꯍꯤꯞꯂꯤꯕ ꯕꯦꯠ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯒ ꯃꯆꯤꯟꯗꯨ ꯍꯦꯛꯇ ꯀꯕꯣꯛ ꯄꯣꯛꯂꯛꯏ ꯍꯩ ꯃꯍꯥꯆꯟꯗꯥꯟ ꯂꯥꯕ ꯅꯪ ꯅꯊ꯭ꯋꯥꯏꯗꯨ ꯌꯥꯝ ꯃꯥꯡꯅꯤꯡꯉꯕꯣ ꯍꯥ ꯏꯃꯥ ꯍꯥꯠꯇꯣꯛꯄꯤꯔꯣꯔꯥ ꯍꯤꯡꯕ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯔꯗꯤ ꯏꯆꯥꯕꯣ ꯐꯃꯨꯡꯗ ꯉꯥꯊꯗꯨꯅ ꯐꯝꯂꯝꯕ ꯌꯥꯏꯄꯨꯕꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯃꯃꯥꯗ ꯌꯦꯡꯂꯛꯏ ಶ್ರೀನಿವಾಸ್ ꯁꯤꯟꯊꯥꯅꯨꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯌꯥꯔꯦꯗ ꯃꯃꯥ ꯑꯉꯥꯡꯅ ꯈꯤꯇ ꯁꯣꯏꯕꯁꯤꯗ ꯐꯈꯤꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯟꯊꯥꯅꯨꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ ಶ್ರೀನಿವಾಸ್ꯇ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯑꯣ ꯑꯉꯥꯡꯅꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤꯅꯦ ꯀꯤꯟꯗꯔꯒꯥꯔꯗꯦꯟ ꯊꯥꯔꯅꯤ ꯏꯆꯥꯁꯦ ꯑꯉꯥꯡꯅꯤꯅꯅꯦ ꯑꯁꯣꯏꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯦ ꯒ꯭ꯌꯥꯟ ꯈꯔ ꯍꯦꯛ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯏꯄꯨꯕꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁ ꯃꯥ ꯃꯊꯪ ꯇꯧꯔꯔꯣꯏꯒꯦꯕ ꯀꯔꯤ ꯃꯊꯪ ꯇꯧꯔꯔꯣꯏ ꯀꯥꯏꯅ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ ꯍꯥ 이참 ꯆꯝꯖꯕ 사바 ꯅꯪꯅ ꯃꯊꯪ ꯇꯧꯔꯔꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯃꯥꯏꯗꯨꯁꯨ ꯀꯥꯏꯔꯒꯦꯔꯕ ꯅꯪ ꯌꯥꯝ ꯁꯤꯅꯤꯡꯉꯕꯕ ꯅꯪ ꯍꯥ ꯌꯥꯝ ꯁꯤꯅꯤꯡꯉꯕꯣ ꯅꯁꯛꯇꯨ ꯀꯌꯥꯝ ꯊꯤꯔꯒꯦ ꯅꯪꯕꯣ ꯅꯪ ꯃꯥꯏ ꯁꯤꯜꯀꯤ ꯍꯥꯏꯕꯤꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤꯁꯨ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯍꯩꯅꯕꯤꯔꯦ ꯅꯨꯄꯤ ꯐꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯁꯛꯇꯥ ꯆꯦꯟꯕ ꯅꯨꯄꯥꯅꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯋꯥꯅ ꯁꯦꯝꯃꯛꯏꯁꯤꯕꯨ ꯃꯥꯒꯤ ꯍꯛꯇꯛꯇ ꯁꯤꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯕꯣ ꯁꯣꯔꯒ ꯍꯣꯟꯕ ꯀꯥꯎꯕ ꯃꯈꯩ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ಶ್ರೀನಿವಾಸ್ ꯑꯃꯨꯛꯁꯨ ꯋꯥ ꯉꯥꯡꯂꯛꯏ ꯌꯥꯔꯦꯗ ꯁꯤꯟꯊꯥꯅꯨ ꯑꯉꯥꯡꯁꯤ ꯃꯀꯣꯛ ꯉꯥꯎꯔꯅꯤ ꯁꯥꯎꯕꯤꯔꯨꯔꯅꯨ ꯍꯥꯏꯕ ꯁꯤꯟꯊꯥꯅꯨ ಶ್ರೀನಿವಾಸ್ꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯁꯤ ꯃꯌꯥꯝꯁꯦ ꯃꯄꯥ ꯅꯪꯅ ꯊꯣꯛꯍꯟꯕ ꯊꯥꯏꯅ ꯑꯩꯅ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯅ ꯈꯪꯗꯣꯛꯁꯤ ꯏꯆꯥꯗ ꯀꯣꯟꯅ ꯈꯨꯔꯧ ꯊꯥꯡꯂꯛꯇꯅꯕ ꯍꯥꯏꯕꯗ ꯅꯪꯅ ꯏꯆꯥꯅ ꯌꯥꯗ꯭ꯔꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯌꯥꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯖꯈ꯭ꯔꯁꯅꯤ ꯌꯦꯡꯅꯔꯔꯣꯏꯁꯤ ꯃꯄꯥꯒ ꯃꯕꯨꯡꯒꯒꯤ ꯃꯁꯛ ꯈꯪꯉꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯃꯄꯥ ꯐꯥꯎꯗꯤ ꯃꯁꯛ ꯈꯪꯉꯤ ꯅꯨꯄꯤꯗꯨꯒ ꯃꯕꯨꯡꯒꯒꯤ ꯃꯁꯛꯇꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯌꯥꯝ ꯊꯨꯅ ꯇꯧ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯏꯁꯨ ꯑꯩꯁꯨ ꯑꯁ ꯃꯃꯥ ꯅꯪꯕꯨ ꯇꯣꯛꯑꯣꯗ ꯌꯥꯔꯦꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯅꯥꯝꯇꯩ ꯃꯋꯥ ꯂꯧꯗꯦ ꯉꯁꯤꯃꯛꯅꯦ ꯑꯩꯉꯣꯟꯗ ꯃꯁꯛ ꯌꯥꯝ ꯊꯨꯅ ꯇꯧ ꯀꯔꯤ ꯃꯥꯒꯤ ꯆꯦꯆꯦꯠꯇꯨꯗ ꯍꯥꯏꯕꯗꯨꯕꯣ ꯌꯥꯏꯄꯨꯕ ꯅꯪꯕꯨ ꯉꯁꯤꯁꯨ ꯑꯩꯅ ꯅꯨꯡꯁꯤꯔꯤ ꯀꯥꯏꯅ ꯃꯃꯥꯏꯗꯨꯗ ꯑꯣꯟꯗꯅ ꯑꯝꯇ ꯊꯥꯒꯤ ꯑꯍꯦꯟ ꯄꯥꯝꯕꯤꯗꯣ ꯁꯤꯟꯊꯥꯅꯨ ꯀꯅꯥꯝꯇꯅ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯋꯥ ꯃꯈꯥ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ ꯏꯁ ꯑꯗꯨꯒ ꯑꯩꯅ ꯐꯖꯩ ꯈꯟꯅ ꯊꯣꯟꯖꯕ ꯃꯤꯡꯁꯤꯗ ꯉꯥꯎꯔꯤꯅꯦ ꯃꯥꯗꯤ ꯑꯗꯨꯅ ꯅꯪꯅ ꯌꯥꯏꯄꯨꯕ ꯍꯦꯛ ꯑꯣꯏꯔꯤꯡꯈꯩꯅꯦ ꯑꯩꯒꯤ ꯌꯥꯏꯄꯨꯕ ꯑꯣꯏꯗꯣꯏꯅꯤ ꯀꯥꯏꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯉꯁꯤꯗꯒꯤꯅꯦ ꯃꯤꯡ ꯑꯣꯟꯊꯣꯛꯑꯅꯤ ꯑꯗꯨꯗꯤ ꯑꯁ ꯏꯃꯥ ꯌꯥꯔꯦꯗ ꯍꯦ ꯁ꯭ꯋꯥꯏꯗ ꯁꯅꯗꯅ ꯂꯩꯕ ꯌꯥꯔꯣ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯅꯪ ꯂꯨꯍꯣꯡꯅꯕ ꯑꯩ ꯀꯨꯊꯤ ꯌꯦꯡꯉꯨꯔꯅꯤ ꯌꯥꯏꯄꯨꯕ ꯃꯔꯥꯏꯕꯛꯇꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯗꯤꯅꯦ ꯑꯔꯦꯝꯕꯩ ꯁꯤꯒꯦ ꯇꯧꯔꯤ ꯑꯁꯦꯡꯕ ꯁꯤꯕ꯭ꯔꯁꯨ ꯁꯤꯗ ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯤꯡ ꯁꯛꯇꯥꯁꯤꯒ ꯂꯣꯏꯔꯦ ꯑꯩ ꯍꯟꯗꯛ ꯃꯇꯥꯡ ꯑꯁꯦꯡꯕꯩ ꯃꯨꯁꯂꯥ ꯇꯥꯔꯦ ꯁꯤꯟꯊꯥꯅꯨ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯀꯣꯂꯦꯖ ꯆꯠꯅꯕ ꯋꯥꯔꯤ ꯂꯣꯏꯅ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯅꯒꯅꯤ ꯊꯕꯛꯀꯤ ꯀꯩꯒꯤ ꯂꯣꯏꯅ ꯄꯨꯜꯂꯞ ꯅꯄꯥ ꯅꯆꯥꯅ ꯇꯧꯕꯗ ꯌꯦꯠꯄꯤꯗꯦꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯄꯪꯁꯤꯗꯅ ꯊꯝꯕ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯨꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯅꯤꯡꯗ ꯆꯥꯎꯕꯁꯨ ꯏꯟꯅꯔꯒ ꯆꯠꯈꯤ ꯌꯥꯏꯄꯨꯕ ꯃꯃꯥꯅ ꯆꯠꯈꯤꯕꯗꯣ ꯃꯊꯥ ꯁꯥꯅ ꯌꯦꯡꯍꯧꯏ ಶ್ರೀನಿವಾಸ್ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯁꯤꯅ ꯏꯕꯣ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗ ꯅꯃꯥꯏꯗꯣ ꯑꯩꯁꯨ ꯊꯨꯒꯥꯏꯈꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯗꯅ ꯐꯅꯌꯥꯝ ꯐꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯛꯑꯦꯅ ꯍꯦꯛꯇ ꯅꯈꯨꯠ ꯂꯦꯟꯊꯠ ꯂꯩꯔꯝ ꯍꯦꯟꯊꯣꯏꯁꯅꯥꯅ ꯎꯔꯛꯑꯝꯗ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ ꯏꯄꯥꯗꯤ ꯃꯥꯡꯖꯔꯦꯕ ꯑꯁ ꯄꯥꯕ ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯖꯜꯂꯛꯇ꯭ꯔꯕ ꯑꯩꯁꯦ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯕ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯑꯍꯨꯝ ꯂꯣꯡꯕ ꯃꯥꯟꯁꯤꯜꯂꯛꯑꯕ ꯏꯁꯥꯅ ꯑꯗꯨꯒ ꯑꯃꯅ ꯀꯣꯛꯁꯤ ꯊꯣꯏꯕ ꯁꯣꯛꯄ ꯑꯗꯨꯗꯥ ꯃꯌꯥꯝꯁꯤꯗ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯕ ꯑꯩꯗꯣ ꯈꯨꯗꯛꯇ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯤ ꯑꯗꯨꯅ ꯏꯁꯥ ꯐꯥꯊꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯨꯗꯩ ꯃꯊꯥꯁꯨ ꯌꯥꯝ ꯁꯥꯕ ꯄꯨꯟꯁꯤꯁꯤꯕꯣꯅ ꯍꯦꯛꯇ ꯇꯧꯁꯤꯟꯕꯅꯤ ꯏꯕꯣ
Nang ngasi nama na loirani he soidana. Nang loibada napa isu yaurani. Yaipuba mapada tatu yenglay kanbiyo haigumi. Srinivas machada phaini yenglaga upai leite. Ibungo phammaga khonthi jaruba nataba atopa thabak amta tawningai leite. Ngasi daine namagi khudombi da ungtab kande thengtharaga namana asauba hindabani. Aine discharge piyona doctor dong ta hairuki. Srinivas wahai singse hairamlaga gam thoktuna chatkre yaipubado matha sari. Mamana kari tawrakani munna khangba maramna handaki matang simadi mamana shoidana hobadagi loiba phau chapkhatlakani khangzare aduna chenpham su leiraroi. Manakta sum phamlamba Enthoishna do tapna wangangle. Dacho sumain tawbase kaida nungaige. Yaipuba khonjel duda ikhang khangna mamai onthore. Enthoishna do ngasaidagi lei haibaga kaururabani. Peri hairakpaduda yaipuba muksunukle. Aduga tapna sine depression chatpa haise. Aidi hana ngaurabani na depression anxiety level wangkhaladi aidi upai leite. Enthoishna amuksu pairaga khumi. Adudi nupa thoktaba kawi. Pakteda nupi ama khangna hunduk pirambagi nangna dumainga tawba kain. Yam pakteda cho. Ai ngasai kyam pakhatli khangbra. Aduk pangdri du kaiginu. Aduk yam hingningdradi nahana si khoyadro. Asuwana sema kanda irai-laina sige tawri dudi nang miki thiwai mali. As abema nang na muk hauraba. Ima ngangnaba loidangai. Nang amu da chawdi pele ibem. Enthoishna wama khataramda fuk haugatlaga thokpa hawi. Khara chatpaga makoktu kanna ngauri. Aduga khanghaude longna haitharakle Enthoishna do. Thongjindagi changlakpa Ronalna uraduna pakhatna chensilaga ngakpi nupidugi masa leima yaudringaida. Abema si tabro bema. Yaipubasu matau adu thumanbana bhabmentada phuk haugatlaga Enthoishnagi manakta chensile. Abema tabro bema. Amuksu phatchatlaga table da leiriba isingdu lauduna Enthoishnagi makokta thabi. Gyan lakle Enthoishna do akoibadu yengi leiramliba phibamdo amuk yengi. Ronalna mabungaklami yaipubana mangonda ising thabiduna leirambadu urakpada gyan lai. Mama sado unconscious oirure haiba. Tapna hanglei. Kayam koina sumain leirage. Ronalna kasham kuidida minat mangamuktang. Kuidawragi chanangbo nasangamdabro. Kashu natida ngasai pakhat kibagi oiramni. Aidi pakhat payadabani masagi darona adunani. Oh, adubo yar nasado phasana check toksidana. Aikhoishu doctor kaubaga kaure pakhatbada. Nate masaini rest tawraga dum phakibane. Oh, phare dudi. Darona ai muk thoge. Yumdaro mi mathinan sidana. Nate mamana mi thare ena haibane. Ai nga hakla ona mai manakta. Oh, phare dudi. Nathanda chatpa yarni ko. Yarni darona. Hoi chathoro dudi. Hai chatlokhi. Si hairam laga chatkre manakta leiriba yaipubadadi hanna phau yengbiramde. Yaipuba mamit arai khai suaga chatkiba nupiduda yenglaga lehowi. Maningdagi Ronalna oiraroi bungo. Nangdine adumain dum leiradaba minina. Kaino nangna mukhaiduna. O nupa thokmandiye. Napukninggi apambadu phawna sana khangjade aduga nangna kamain laman khumdoino yai. Yade. Nang hanadagi yam phagali. Adu oishune nang haujiksu thaubaga lamba paba nopagum uyaidi. Machanupina phawba laina manipulate tawbiba ngame nangse. Aduga mapa phatabadu kamaina maithiba pige khallino banang. Yaroi ko maduna oiru yaipuba. Srinivasu discharge paper laururaga changakpani. Ronalna hairi singdu taraga masu mating pangsile. Aduni Ronald. Aina hainingisisu. Ma yam nopkani. Thaubaga lamba page hairadi. Natro. Machanupina jejet pirakpagi suicide tawge tawba mana kamaina jagatki phattaba thabak khai laina tawriba thaubabu maithiba pigani. Yaipuba makhotna maraibakta haifet nalaga. As ai sigi tawba natti mi bawo. Oh, adudi jagoi sabi sana boiramani ne. Srinivaski waduda Ronaldi wanthakai nokle. Yarese loishilo chanaba tawrasi.
ꯅꯃꯥꯅ ꯁꯞꯆ ꯇꯧꯗꯧꯒꯤ ꯉꯥꯏꯍꯧꯕꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯑꯗꯨꯒ ꯏꯆꯥ ꯍꯦꯟꯊꯣꯏꯁꯅꯥꯗꯤ ꯆꯠꯈ꯭ꯔꯕꯣ ꯌꯥꯏ ꯌꯥꯏꯄꯨꯕ ꯍꯦꯟꯊꯣꯏꯁꯅꯥ ꯄꯜꯂꯛꯄꯗ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯄꯤꯁꯨꯝ ꯑꯃꯨꯛ ꯁꯨꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯣꯅꯥꯜꯅ ꯌꯥꯏꯄꯨꯕꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯍꯣꯏ ꯕꯕꯥ ꯃꯁꯥꯗꯨ ꯋꯥꯟꯁꯨ ꯋꯥꯟꯊꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯅꯗꯤ ꯅꯠꯇꯦ ꯏꯁꯤꯡ ꯊꯥꯕꯒ ꯑꯗꯨꯝ ꯁꯠ ꯋꯥꯈꯠꯂꯦ ꯗꯣꯛꯇꯔ ꯌꯦꯡꯊꯣꯛꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯉꯁꯥꯏ ꯌꯥꯏꯄꯨꯕꯒꯤ ꯐꯤꯕꯝꯗꯨꯗ ꯄꯥꯈꯠꯈꯤꯕꯩꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯃꯥ ꯎꯅꯤꯡꯉꯦꯅ ꯃꯤ ꯊꯥꯔꯛꯑꯦ ꯍꯥꯏ ꯃꯥ ꯂꯧꯕ ꯂꯥꯛꯅꯕ ꯑꯗꯨꯅ ꯑꯗꯨꯝ ꯆꯠꯍꯟꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯉꯁꯥꯏ ꯏꯆꯥꯗꯣ ꯌꯥꯝ ꯀꯞꯈꯤꯕꯅꯤ ꯅꯪꯒꯤ ꯅꯇꯥꯎ ꯑꯉꯥꯎꯕꯁꯤꯅ ꯉꯥꯎꯕ ꯍꯧꯔꯛꯄꯗꯅꯦ ꯑꯉꯥꯡꯗꯨꯗ ꯍꯦꯛꯇ ꯁꯥ ꯇꯥꯔꯦꯗꯅ ꯌꯥꯏꯄꯨꯕ ꯃꯄꯥꯗ ꯐꯠ ꯌꯦꯡꯂꯒ ꯉꯛꯅ ꯉꯁꯥꯏ ꯀꯩꯗꯧꯈꯤꯒꯦ ꯍꯥꯏꯁꯦ ꯄꯥꯕꯨꯡ ꯌꯨꯝꯗ ꯍꯥꯏꯔꯒꯦ ꯌꯥꯏ ꯆꯠꯂꯁꯤ ꯂꯥꯎ ꯅꯃꯥꯁꯨꯅꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯂꯦꯝꯅ ꯇꯣꯛꯑꯣ ꯏꯆꯥꯒꯤ ꯑꯅꯤꯡꯕꯇꯗꯤ ꯊꯨꯡꯖꯔꯁꯅꯨ ꯍꯥꯏꯗꯅ ꯏꯄꯥꯅ ꯍꯣꯠꯅꯕꯅꯤ ꯃꯥꯏ ꯄꯥꯛꯑꯝꯗꯥꯏꯗ ꯂꯥꯟꯐꯝꯗꯒꯤ ꯏꯆꯥꯅ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯈ꯭ꯔꯦ ꯏꯄꯥ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯄꯨꯕ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯔꯣꯅꯥꯜ ꯃꯇꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯊꯦꯝꯖꯤꯟꯕꯤꯔꯦ ꯌꯥꯏ ꯌꯥꯔꯦꯁꯦ ꯃꯊꯪꯗꯤ ꯁꯣꯏꯍꯜꯂꯔꯣꯏꯁꯦ ꯔꯣꯅꯥꯜ ꯑꯩ ꯁꯤꯒꯦ ꯈꯟꯈꯤꯕ ꯅꯠꯇꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦꯕ ꯑꯩ ꯁꯤꯒꯦ ꯇꯧꯕ ꯅꯠꯇꯦꯕ ꯁꯤꯜꯀꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯜꯂꯦ ꯈꯜꯂꯨꯕꯗ ꯏꯁꯥꯗ ꯇꯨꯀꯠꯆꯕ ꯍꯩꯅꯗꯕ ꯐꯥꯎꯔꯛꯄꯅꯤ ꯑꯩ ꯄꯦꯟꯗꯕꯩ ꯇꯧꯕꯅꯤ ꯍꯦꯟꯊꯣꯏꯁꯅꯥꯅ ꯉꯁꯥꯏ ꯑꯩ ꯀꯧꯕꯗꯨꯁꯨ ꯑꯩ ꯇꯥꯏ ꯁꯨꯔꯁꯀꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯝꯕꯒꯨꯝ ꯁꯤꯜꯀꯤꯅꯁꯨ ꯑꯩꯕꯨ ꯌꯦꯡꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯔꯛꯇ ꯃꯥꯒꯤ ꯃꯤ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯅꯤ ꯉꯁꯥꯏ ꯌꯥꯔꯦꯁꯦ ꯃꯊꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯐꯖꯅ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯁꯤ ꯍꯣꯏ ꯊꯣꯛꯑꯁꯤ ꯂꯥꯎ ꯑꯅꯤꯗꯨꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯛꯑꯒ ꯆꯠꯈ꯭ꯔꯦ ꯅꯥꯔꯤꯅꯦꯟ ꯇꯧꯔꯤ ꯅꯨꯄꯥꯗꯣ ꯉꯁꯥꯏꯅ ꯀꯧꯕꯒ ꯇꯥꯗꯅ ꯂꯩꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯁꯥꯒꯗꯨ ꯈꯤꯡ ꯂꯥꯎꯅ ꯊꯣꯛꯂꯛꯑꯦ ꯌꯥꯏꯄꯨꯕ ꯎꯕꯗ ꯅꯔꯁꯁꯤꯡꯗꯨ ꯉꯛꯂꯕꯅꯤ ꯃꯣꯏ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯅꯍꯧꯏ ꯏꯕꯦꯝꯃ ꯑꯁꯤ ꯌꯥꯏꯄꯨꯕ ꯍꯥꯏꯕ ꯄꯦꯁꯦꯟꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯉꯁꯥꯏꯅꯅꯦ ꯀꯨꯆꯨꯒ ꯇꯥꯈꯩꯅ ꯂꯥꯛꯏꯗꯣ ꯁꯤꯔꯣꯏꯕꯨꯗꯤ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯨ ꯀꯅꯥ ꯊꯥꯖꯗꯣꯏꯅꯣꯕ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯑꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯒꯝ ꯆꯠꯈꯤꯅꯤꯗꯤ ꯊꯥꯖꯗꯦꯕ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏꯗꯤ ꯍꯤꯡꯕ ꯋꯥꯃꯟꯕꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄ ꯃꯤꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯑꯁ ꯈꯪꯖꯗ꯭ꯔꯦꯗ ꯑꯁꯦ ꯃꯀꯣꯛꯀ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯃꯨꯠꯀꯥꯁꯦ ꯅꯨꯄꯤꯗꯧꯅ ꯐꯠ ꯐꯠ ꯁ꯭ꯋꯤꯡ ꯇꯧꯔꯝꯅꯤ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯣꯏ ꯅꯔꯁ 4-5 ꯂꯩꯔꯤꯗꯣ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯅꯍꯧꯏ ꯍꯦꯟꯊꯣꯏꯁꯅꯥ ꯃꯃꯥꯅ ꯊꯥꯔꯛꯄ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯦꯟꯊꯣꯏꯁꯅꯥꯅ ꯀꯀꯥ ꯃꯃꯥ ꯉꯁꯤ ꯀꯩ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯅꯣ ꯁꯅꯥ ꯃꯦꯗꯥꯝ ꯇꯝꯐꯥꯗꯣ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯄꯤ ꯑꯃꯒꯤ ꯐꯦꯃꯤꯂꯤ ꯂꯥꯛꯀꯅꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯁ꯭ꯇꯦꯇꯁ ꯌꯦꯡꯕ ꯑꯗꯨꯒꯤ ꯃꯁꯥꯅ ꯁꯦꯟꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯟꯗꯨꯅ ꯂꯩꯍꯧꯕꯅꯤ ꯀꯩꯒꯤꯅꯣ ꯀꯀꯥ ꯃꯃꯥꯗꯤ ꯑꯗꯨꯝꯕ ꯊꯕꯛ ꯌꯥꯎꯗ꯭ꯔꯗꯥꯏꯅꯦ ꯕꯕꯥꯆꯧ ꯍꯣꯏ ꯆꯦ ꯁꯤꯜꯀꯤ ꯍꯣꯏꯅ ꯄꯥꯏꯔꯤꯗꯨꯗꯤ ꯍꯣꯏꯅꯦ ꯍꯥꯟꯅꯅ ꯍꯥꯟꯅꯅꯤ ꯍꯧꯖꯤꯛꯇꯤ ꯃꯦꯗꯥꯝꯁꯨ ꯅꯣꯏ ꯆꯥꯎꯔꯛꯑꯕꯅꯤꯅ ꯃꯁꯥꯒꯤ ꯄꯣꯠꯇꯣ ꯁꯦꯝꯒꯠ ꯁꯥꯒꯠꯅꯤꯡꯂꯝꯒꯅꯤꯅꯦ ꯑꯗꯨꯒ ꯅꯣꯏ ꯄꯥꯕꯨꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯁꯦꯝꯀꯠꯂꯛꯄ ꯉꯥꯛꯇꯅꯤ ꯅꯣꯏꯒꯤ ꯍꯣꯇꯦꯜꯁꯤꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯒ ꯑꯗꯨꯅꯅꯦ ꯃꯦꯗꯥꯝꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯛꯂꯕꯅꯤꯅ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯍꯧꯔꯕꯅꯤꯅꯦ ꯀꯩꯅꯣ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯗꯤ ꯈꯪꯉꯦ ꯍꯣꯇꯦꯜ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯩ ꯅꯪꯗꯤ ꯈꯪꯉꯝꯃꯔꯣꯏꯅꯦ ꯅꯣꯏꯒꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒ ꯍꯣꯇꯦꯜ ꯑꯃꯒꯅꯤ ꯅꯪꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯍꯣꯇꯦꯜ ꯇꯝꯐꯥꯗꯣ ꯅꯣꯏꯒꯤꯅꯤꯅꯦ ꯁꯅꯥ ꯑꯩꯗꯤ ꯈꯪꯗꯦꯅ ꯏꯃꯥꯅ ꯃꯃꯥꯟꯅꯕꯤ ꯈꯪꯅꯕ ꯂꯩ ꯅꯪ ꯊꯕꯛ ꯇꯧꯅꯤꯡꯉꯗꯤ ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯧꯍꯜꯂꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯤ ꯄꯦꯜꯂ ꯄꯣꯠꯅꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤꯅꯤ ꯑꯣ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯍꯦꯟꯊꯣꯏꯁꯅꯥ ꯊꯣꯡ ꯍꯥꯡꯂꯒ ꯇꯞꯅ ꯀꯨꯝꯊꯩ ꯍꯦꯛ ꯀꯨꯝꯊꯕꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯐꯝꯗꯣ ꯃꯁꯥꯗ ꯏꯅꯧ ꯅꯧꯕ ꯑꯣꯏꯅ ꯐꯥꯎꯖꯩ ꯆꯨꯝꯃꯤ ꯃꯥꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯇꯝꯐꯥ ꯂꯦꯞꯂꯤꯕ ꯃꯆꯥꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯞꯅ ꯀꯧꯏ ꯁꯅꯥ ꯂꯥꯛꯑꯒ ꯂꯥꯛꯑꯦꯁꯨ ꯍꯥꯏꯔꯛꯇꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯦ ꯁꯤꯔꯣ ꯃꯥꯅꯦ ꯃꯥꯟꯗ꯭ꯔꯕꯣ ꯏꯆꯥꯕꯣ ꯅꯠꯇꯦ ꯑꯩꯗꯤ ꯍꯥꯟꯅ ꯑꯝꯇ ꯂꯥꯛꯇꯕꯅꯤꯅ ꯈꯪꯗꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯆꯠꯂꯤꯗꯨꯕꯣ ꯀꯥꯎꯔꯝꯃꯅꯤ ꯑꯗꯨꯅꯅꯦ ꯃꯃꯥ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯪꯕꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ
ꯌꯦꯡꯁꯤꯟꯕꯤꯗꯕꯒꯤꯅꯦ ꯈꯔ ꯁꯣꯛꯑꯒ ꯃꯝꯃꯦ ꯃꯐꯝꯁꯦ ꯃꯃꯥꯅ ꯍꯟꯗꯛꯇ ꯌꯦꯡꯁꯤꯟꯕ ꯍꯧꯕꯅꯤꯅ ꯂꯣꯏꯅ ꯁꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯊꯪꯃꯨꯛ ꯂꯥꯛꯄꯗꯗꯤꯅꯦ ꯁꯤꯠ ꯅꯥꯜꯍꯜꯂꯝꯃꯒꯦ 이자나 밤자바 레이 파사파사바가 얌 타할라마게 마마나 ꯍꯣꯏ ꯃꯃꯥ ꯌꯥꯔꯦꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯗꯣꯛꯇꯔꯁꯨꯅꯦ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ ꯅꯪ ꯌꯦꯡꯅꯕ ꯍꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯇꯞꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯊꯛꯇꯒꯤ ꯁꯤꯜꯀꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯁꯥꯎꯗꯨꯅ ꯌꯦꯡꯕꯁꯨ ꯅꯠꯇꯦ ꯀꯂꯛꯇꯨꯅ ꯌꯦꯡꯕꯁꯨ ꯅꯠꯇꯦ ꯈꯟꯗꯣꯛꯐꯝ ꯈꯪꯗꯦ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯅꯣ ꯇꯝꯐꯥꯅ ꯗꯣꯛꯇꯔ ꯆꯦꯛꯑꯞ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯗꯣꯛꯇꯔꯗꯨꯒ ꯃꯥꯌꯣꯛꯅꯅ ꯐꯝꯊꯍꯜꯂꯤ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨ ꯇꯞꯅ ꯍꯦꯟꯊꯣꯏꯁꯅꯥꯕꯨ ꯀꯧꯔꯛꯏ ꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯪꯀꯜ ꯏꯇꯩꯃ ꯑꯩꯈꯣꯏ ꯁꯅꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯈꯪꯍꯧꯗꯦꯅꯦ ꯃꯇꯝꯁꯦ ꯐꯥꯔꯕꯅꯦ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏ ꯁꯅꯥꯁꯤ ꯑꯩꯈꯣꯏꯅꯗꯤꯅꯦ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯒꯨꯝ ꯎꯖꯕ ꯗꯣꯛꯇꯔꯗꯨ ꯇꯝꯐꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯅꯤ ꯍꯦꯟꯊꯣꯏꯁꯅꯥꯕꯨꯁꯨ ꯃꯥꯅ ꯑꯗꯨꯃꯛ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯦꯟꯊꯣꯏꯁꯅꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯂꯦ ꯇꯝꯐꯥꯅ ꯃꯆꯥꯕꯨ ꯀꯧꯏ ꯁꯅꯥ ꯍꯦꯟꯊꯣꯏꯁꯅꯥ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯗ ꯌꯦꯡꯉꯤ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯃꯤꯠꯌꯦꯡꯗꯨ ꯈꯪꯉꯗꯨꯅ ꯇꯝꯐꯥ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥꯁꯦ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤ ꯀꯩ ꯋꯥꯔꯤꯅꯣ ꯃꯃꯥ ꯁꯥꯁꯦ ꯌꯥꯏꯌꯦ ꯊꯕꯛꯀꯤ ꯑꯇꯩ ꯀꯩꯒꯤ ꯃꯇꯥꯡꯗꯗꯤ ꯃꯃꯥꯅꯁꯨ ꯊꯕꯛꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯄꯒꯤ ꯅꯣꯏꯕꯨ ꯇꯣꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯅꯣꯏ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨꯀꯣ ꯁꯅꯥ ꯑꯁꯤꯒꯤꯕꯨ ꯇꯧꯖꯗꯦ ꯑꯩ ꯑꯁꯤꯒꯤꯕꯨ ꯋꯥꯔꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯃꯌꯥꯝꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯁꯨ 12ꯁꯦ ꯂꯣꯏꯔꯗꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯅꯦ ꯇꯝꯐꯥꯁꯨ ꯅꯣꯛꯑꯒ ꯐꯥꯒꯤꯋꯣꯏ ꯀꯩꯋꯣꯏ 12 ꯂꯣꯏꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒꯅꯦ ꯏꯌꯥꯒ ꯅꯣꯏ ꯑꯅꯤꯅ ꯌꯦꯡꯁꯤꯜꯂꯣ ꯃꯌꯥꯝꯁꯦ ꯏꯁ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯤ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟ ꯑꯐꯥꯎꯕꯤ ꯑꯝꯇꯒ ꯑꯣꯏꯈꯤꯒꯦꯅ ꯈꯜꯂꯤꯀꯥꯟꯁꯤꯗ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯈꯪꯗꯦꯀꯣ ꯃꯃꯥꯗꯤ ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ ꯃꯃꯥ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯈꯥꯏꯔ ꯂꯩꯔꯤ ꯈꯥꯏꯕ ꯅꯠꯇꯦ ꯋꯥꯅꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯦ ꯃꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ ꯍꯦꯟꯊꯣꯏꯁꯅꯥꯗꯣ